India ki manungda Gari Huranbagi case Khwaidagi Yamna Leiba state singi manungda Haryana na AHANBA oiduna Manipur na Anisuba da Leire. Kumjali singani kungani thoida Manipur da lambi ki khudong thiba thodok chamanga subna nipan da myoi chanipan tara taret soki chamaga kunga taret sikhi. National Crime Record Veryuna Fongba kumjali singani kungani thoigi report ki matungina chaya seda Manipur da Gari Huranbagi thodok lising amaga chani ga humpugani panda myoi lising amaga chani Humudra Mathoi Chenaki Loina, Gari Huranbagi case listing amaga, Marfutara Mapan Toki. Masicha the Pabada, Kuntramari Dasmik Ahum Oiduna, Manipur Anisuba the Leire. India state singing Manung da HARYANA, Gari Huranbagi case, Chada Humpuganitoi Dasmik Manga Tokuna, India Manung da Khwaidagi Chang Wang Lady Lonina, Mizoram Chada Kungamari Dasmik Mapa the Leiduna Ahum Suba Oiri. Nakal Amaram the Union Territory singing Manunda, Delhi Nachada, Marfuni Mathoi Dasmik Ahum Oiduna, Chang Khwaidagi Wangli. Masagi Matakta Chandigana, Chada, Humudra Nipan Dasmik Ahum Oiri Haina Pali, Amaram the NCRV report to Matungina, Kumjali Singani Kungani Toida, Manipur the Lambi Kudong Tiba Todo, Chamanga Subna Nipan Toki Bada, Mio Chanipan Taratret Soki, Amasung Mio Chamga, Kungataret Siki. Toki ba thodok sing asigi manungda chai asida truck natraga lorry accident da mioi nifu soki amasung mioi tara humdoi mathang setna soki bus accident da mioi chama kong phugani thoi soki amasung mioi tara mapan sikhi auto rickshaw yauna kangkhong ahum panba gari gi accident da mioi yankhai manga soki mari sikhi kangkhong ani panba gari singi accident da mioi Chamri Subna Taruk Sikhi, Kuntragaret Soki, Lunana, Atay motor vehicle gi accident da Mioi Mari Soki, Chayasida, cycle accident da Mioi Kungateret Soki, Mioi Taret Sikhi. Atay Lambigi Kudong Tiba, Togdok Sing da Mioi Tara Soki, Mioi Manga Sikhi. Kong na Chatpa Mioi Humudra Manga, Lambigi Kudong Tiba, Togdok da Soki, Mioi Kuntra Sikhi. Manipur Goi na Mausa Goiba, Togdok da Chayasida, Mioi Humpuga Manga Sikhi. Masigi Manung da Jing Ningkai Bagi Togdok da Sikhi Bani. Manipur da lambigi kudong thiba thodok thokpagi chang asi kumjali singani kunga mathoida chahumga humfuga taruk thoki loinana chayasida case chamanga subna ahum register tawki NCRV gi report matungina India gi oina tongan ba kudong thiba thodok singda mi sebagi chang wangba state asi Maharashtra na oiri state asida punam yoi lising humfuga taruka chatruka yankhai taruk seduna leiba asigi oina kudong thiba thodokta laikidaba apunba Masingi Chada Taramanga Dasmik Manga Oiri. Masigi Matanga Uttar Pradesh na Mioi Lising ni Fugani Toiga Chamapan Kuntra Siduna, Tongan Bakudong Tiba Todok Sing the Sikiba Lebak Asigi, Apun Bagi Chada Tara Oiri. Tongan Bakudong Tiba Todok Sing da Mi Sibaki Chang Wangba State Singi Manunda, Madhya Pradesh ki Oina, Tara Dasmik Ani, Karnataka ki Oina, Taruk Dasmik Nipan, Tamil Nadu ki oina taruk dasmik Nepal, Rajasthan ki oina taruk dasmik ama, Gujarat ki oina manga dasmik ani, Orissa ki oina mari dasmik ahum, Andhra Pradesh ki oina ahum dasmik mapan amasung Chhattisgarh ki oina ahum dasmik mapan oiri.